ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ 3 ꯑꯃꯗꯤ ꯑꯉꯥꯡ 3ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯣꯀꯣꯅ ꯀꯨꯀꯤꯁꯤꯡ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩ ꯏꯁꯥꯃꯛ ꯌꯦꯁ ꯑꯦꯝ ꯖꯂꯥꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯐ ꯑꯃꯣꯀꯣ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯚ ꯄꯥꯉꯟ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯃꯈꯛ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯖꯦꯗꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔꯦ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯔꯣꯟ ꯈꯝ ꯊꯦꯡꯅ ꯁꯣꯛꯑꯒ ꯂꯩꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯂꯥꯛꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯅꯣꯔꯃꯦꯟꯁꯤꯗ ꯍꯜꯂꯛꯅꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯔꯒ ꯍꯥꯟꯅꯗꯒꯤꯁꯨ ꯂꯥꯛꯆꯕꯅꯤ ꯍꯥꯏꯖꯔꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯧꯍꯧꯅꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯏꯔꯣꯜꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯑꯒ ꯂꯩꯈꯤꯗꯕ ꯃꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯗꯨꯝꯕ ꯃꯤꯌꯥꯠ ꯑꯗꯣ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯄꯤꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯡꯒꯦꯁ ꯇꯥꯝꯗ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯄꯨꯟꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯥꯎꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯐꯥꯎꯔꯝꯒꯗꯕ ꯑꯗꯨꯝꯕ ꯏꯃꯣꯁꯟ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕ ꯏꯃꯣꯁꯟꯗꯣꯃꯗꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯃꯗꯨꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯤꯜ ꯇꯧꯏ ꯍꯣꯏ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯝꯒꯅꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯀꯌా ꯁꯣꯛꯅꯗꯕꯅꯤ ꯑꯩꯈꯣꯏ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗꯤ ꯐꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯚꯥꯏꯑꯣꯂꯦꯟꯁ ꯂꯩꯔꯕꯁꯨ ꯐꯅ ꯌꯥꯝꯅ ꯂꯥꯟ ꯇꯧꯅꯔꯕꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯤꯌꯔ ꯇꯧꯕꯤꯅꯅꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯐꯥꯎꯗꯤ ꯁ꯭ꯄꯤꯌꯔ ꯇꯧꯕꯤꯅꯅꯕ ꯃꯁꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ 3 ꯑꯃꯁꯨꯡ ꯅꯨꯄꯤ 3ꯁꯦ ꯄꯨꯟꯅ ꯃꯤꯑꯣꯏ 6ꯁꯦ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯄꯤꯜꯁꯤꯃ ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯃꯁꯤꯒꯤ ꯑꯄꯤꯜꯁꯤꯃ ꯈꯛꯇꯪ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣꯏ ꯑꯄꯤꯜꯁꯤ ꯇꯧꯖꯕꯅꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯐꯝ ꯊꯣꯛꯄ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯤꯅꯨꯡꯁꯤꯒꯤ ꯑꯗꯨꯝꯕ ꯌꯦꯡꯐꯝ ꯊꯣꯛꯄ ꯃꯤꯠꯌꯦꯡꯗꯣ ꯃꯗꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯅꯣꯁꯦꯟ ꯑꯉꯥꯡ 3 ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯆꯪꯁꯜꯂꯨꯕ ꯑꯗꯨꯝꯕ ꯃꯩꯇꯩꯒꯤ ꯅꯍꯥ ꯑꯅꯤ ꯐꯥꯔꯒ ꯂꯩꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯄꯥꯉꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣই ꯌꯥꯝ ꯑꯄꯤꯜ ꯇꯧꯖꯈꯤ ꯂꯣꯏꯅꯅ ꯄꯥꯛꯁꯟꯅ ꯑꯩꯈꯣꯏ ꯄꯥꯉꯟ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯅꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯖꯈꯤꯕꯅꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ
handaki matangse masi innocent oibanina angang amusung nupising oibanina masimadi tawbigano masi ngapiyo ado makoigi gumunungda sinabiyo haiba wafamse masisu akwai kuki sinawsingi mafamda akwai kai khumnajabaga loinana akwai appeal se thamoidagi tawjari Manipurda CAPF हाइबदी सेंट्रल आर्म पुलिस फोर्स कंपनी कुन अमगा थाजिलखरे हाइरे हौखिबा नमी खरनी असिदा मणिपुर नौना हिंसा के थौदोकसिंग थोलकपदगी सेंट्रल आर्म पुलिस फोर्स CAPF कंपनी कुन पर्सनल लिसिंग अनि मणिपुर एयरलिफ्ट तौदुना असि थाजिलखरे ngarang leibak pokpa nimit ki numidangda Ministry of Home Affairs na order thoktuna henba force asi thajilakibani official pauge source amagi matung ina Manipur nauna hingsa ge thodosing tholakpadagi CAPF ki ahenba company kun amaga airlift tawduna Manipur hajanaba haukiba lewakpa nimit numidangda Ministry of Home Affairs na order asi thokibani hairi makha tarakpa update ta Kokijo militant singna Lanjadraba nupi angangsingbu hostage oina thambiganu MMTU Kokijo militant singna Lanjadraba nupi angangsingbu phajinduna hostage taking gi thabak sathabiganu Jeribamgi Jakura dohordagi phajinduna thamliba miyosing asibu thadoknaba honabada India lengakna khudakdagi hakthengnana mari leinaba punamaki mathakta khut thingjinduna thabak lokhatlo misam nupi angangsingbu phajinduna thamba haibasi war crime amasung international humanitarian law gi wangmadani karigumba Lanjadraba samjaraba nupi angangsing asibu namduna langi victim oihanduna khudong thiba nanghalaklabadi masina malemgi miyamgi thamoida khwaidagi ningba kaiba thamoi sokpa thaudo ama oihalakani phajinduna thamliba nupi angangsing asi khwaidagi lairaba upai laijadraba miyosingni haina MMTU na phongdorakli Kokijo militant singna samjaraba nupi angangsing phajinduna leiri haibasi khanglabasu haujik phawbada nupi angangsing asibu kannanabagi sapchaba thabak thaudang amata laukhatpa miyamna uga phangdaba asi yamna laibak thiba amani India lengaki lusingba singna lamdam asigi maru oina mitai miyambu siba naba amadi nupi angang kayagi ijat temsingnarakpada karisu khangsin usinade amadi leibak asigi miyam natabagumna lawi haukiba mamang sahigi me marida nongpok kaithel mamida thokiba Koki nupi anigi naked parade matamda India gi Prime Minister na lisingani kulumdoi gi July kunda yamna thamoi sokna India gi oina yamna ikai ningai ni haina parliament session horomdaida phongdoki adubo haujik Kokijo militant singna imung amagi thanipan amadi chahi ani makhai khakta ngairiba angang yauna nupi ahum punna miyoi taruk phajinduna thamliba asida kari thabak laukhatlabage haibasi achawba wahang ama hangningai oiri